Arambai Tengol ki lusing puren Korounganba Updates laki doriba MP election gamari lenaba Wapham kaya phongdoraklei. Aina handaki bot Lok Sabha sida expectation amata thamdabai maram lei aduga kaningba amana kabada kayamta kaide karigino haibada hamu tadawba Lok Sabha Parliament House da members songani phumanga lei sidai ka khibai MP na khanau kangkhai issue sing laurasu kanaroi choktharaga tokane maramdi lauribadugi result phange hairabadi 2/3 na member na yaba ama change haibadi chahumgani phumanga member mugna adudi isam samna central government pairibaduna yaba haibaga chammanai aikhoigi MP di adama sing thapote da opposition da laiba mayada mai hauwa mayamna laukhong taurusu kaim kana desini democracy di missing da chatpanina missing yambaduna adum achumba akanba sagi aduna miyamna mana karaga aikhoigi issue sing puthoglaga lanse loisalani kaina khanbado arembada tani haijabani aduna ireibak ifurup kanse hairabadi aikoi yamna lingjen manaba apunba ama oiraga sem saduna thabak tawbuna fai asumna Korou na phongdok pire makhaja tharakpada atopa wafam amana AT gi any member singda aina vote segi party da natraga sida pi da yade da haikhiba leibra hango noi khangna chanaba AT leiradi asumna phongdorai aduga ahum suboina yamna fajarba wafam khara su phongdorai vote noigi apambado adum taw aigi oinadi yauzaroi amada tawre loi warauna dori AT su bota dugini adagini haina yauroi mahesu pulli yambum kaiku su pulli ojabi mosu wari sai aduna ai khangdre asumna Korounganba gi fajar wafam sing social media da post obire